7085544051 amuktang gahana 7085544051 loinana 6009527537 amuktang gahana 6009527537. Hauzik tharonggi makha tarakpada taminasi ngasigi Rashi Phal amadi matam matangi Wapham tharom masibo lanthokpigadoribi Monica Arambam. Ahanba magtada 91.2 MHz ta sandokchariba Rashi Phal amadi matamatangi Wapham tabribe singbo odongi radio gi konjeloi Monica Arambamna taram nokchari pijari ngasi gi Rashi Phal amadi matamatangi Wapham. Ahanbada Miss Rashi marup mapangi matingna aningba afaba thabak pangani mingchasu phangjaba amadi yenaramba kayasu kokchaba laigani pakhang lesabisingi oina chin yanggano Bisrasi loksing pudokpa ngamba amadi marup mapanga mari farabana afaba nungaiba numit oigani adubo miyam loinabadi kanaba yamna phanggadaba numitni pakhang lesabisingi oina nungsi mari chahotkani Mithun Rashi nasana nai amadi pungning nungai thokpa phangba numitni akiba thado amadi yeknaba lairagasu nathau leibana sel thonggi lamdadi kanagani pakhang lesabisingi oina mari fari kakarasi ningba khwaidagi hena thumgadaba numitni aduna kusau thana sengdong talhoba kanagani thabakki pausu nungai adubu thajadana loinabadi marup mapangsingna yengthi haiba numitu oi pakhang lesabisingi oina mari yetpa pangano Singharashi mingchet khomba yagani khurau thangba kokani amadi lalolitiksu kanaba numini adubu khongphom soirabadi thabak mangani amadi nangi oiba mi kaya kaino haiba lei pakhang lesabisingi oina ningba kharadi thumgani Kainarashi afaba tanbana akhang ahi tanadrabadi mangbani hengani amadi lai guru naga mugnagani naral chakol haibadi lei adubu seksil hodrabadi mangjo haibasu lei pakhang lesabisingi oina nungsi mari fagani Tularashi napal tawganu anam tanganu mina usitaba mathang lakani thinglamna ngangba wa haisingba maramna nathak thongbana chanbiyo haiba lei pakhang lesabisingi oina asawbana mangjagani Bisarashi ningba thongi mingchet yanma lei amadi yetnabada ngamgani aruba thabakta marum mapangsing tanaduna imung manung tanaduna laina mai pakani hakchangdi nungaiba watli leisa pakhang singi oina laibak fagani Dhanurashi loksingtana kanaba purakadaba numini hakchangsu khingani amadi arakpadi kanabasu phangju haiba lei miyamgi mating pamlabadi haisingna chatlu mina yanaba chatlu pakhang lesabisingi oina nungsibana chanbigani Makarashi harau nungaiba sendol phangba imung manung watanana thabak pangbada thoine hena mai pakpa numini miyamna pamnaba numisi oi amadi khangba kalu pakhang lesabisingi oina ningba mapa chai Kumbarashi hanthaba loinaba amadi khutchawbadi oijaba manggadaba numitni adubu naknabana chanbiba ariba thabak pangba amadi leifong phangbadi phangi mingchet pangjo haiba lei pakhang lesabisingi oina ngangbada pakchagani Aroibada Minarashi mai pakpa amadi mingchet tanba haibadi nasada lei kananasu ayetpa piroidaba numini loksing haksang phaba amadi selthum phangjo haiba numini pakhang lesabisingi oina nungai yaifaba numit oi
ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯑꯊꯤꯡꯕ ꯃꯈꯥ ꯇꯥꯅ ꯊꯝꯈꯤꯕꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡꯗ ꯆꯩꯊꯦꯡ ꯐꯪꯂꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯂꯝ ꯑꯌꯥꯝꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯣꯔꯦ ꯐꯥꯎꯔꯒ ꯄꯨꯁꯤꯜꯂꯛꯄ ꯁꯤꯖꯤꯟꯅꯔꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯍꯥꯎ ꯂꯩꯕ ꯃꯁꯛ ꯐꯖꯕ ꯑꯃꯁꯨꯡ ꯑꯍꯣꯡꯕ ꯆꯤꯟꯖꯥꯛ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅꯁꯨ ꯍꯦꯛꯇꯃꯛ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯔꯤꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯥꯡꯉꯒ ꯍꯤꯡꯉꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯅ ꯁꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯩꯅꯥꯅ ꯁꯥꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯗꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯤ ꯀꯥꯟꯅꯕ ꯐꯪꯕꯒꯤ ꯃꯃꯤ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯅꯥꯔꯣꯟꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯏꯕ ꯊꯧꯗꯣꯛ ꯀꯌꯥꯃꯁꯨ ꯇꯣꯏꯅ ꯊꯣꯛꯂꯤꯕꯅꯤ ꯁꯅꯥ ꯈꯧꯖꯥꯎ ꯀꯌꯥ ꯅꯥꯔꯣꯟꯗ ꯄꯨꯔꯨꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯦꯔꯣꯏꯟ ꯀꯥꯅꯤ ꯅꯠꯇ꯭ꯔꯒ WY ꯇꯦꯕ꯭ꯂꯦꯠꯅꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯇꯧꯔꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯔꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯂꯂꯣꯟ ꯏꯇꯤꯛ ꯊꯕꯛ ꯇꯧꯅꯔꯛꯄꯗ ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯂꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛꯁꯨ ꯅꯥꯔꯣꯟꯗ ꯆꯠꯊꯩ ꯍꯥꯏꯕꯁꯤꯅꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯃꯦꯟꯠꯀ ꯃ꯭ꯌꯥꯟꯃꯥꯔ ꯒꯃꯦꯟꯠꯀ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯏꯟꯗꯤꯌꯥ ꯚꯤꯖꯥ ꯌꯥꯎꯗꯅ ꯀꯤꯂꯣꯃꯤꯇꯔ 15 ꯐꯥꯎꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯀꯨꯝꯖꯥ 2019ꯒꯤ ꯑꯣꯒꯁꯠꯀꯤ ꯇꯥꯔꯤꯛ 5 ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯕꯟ ꯀꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯍꯥꯡꯈ꯭ꯔꯦ ꯆꯩꯅꯥꯒꯤ ꯋꯨꯍꯥꯟ ꯁꯤꯇꯤꯗ ꯀꯨꯝꯖꯥ 2018ꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯁꯟꯗꯣꯔꯛꯈꯤꯕ COVID-19ꯒꯤ ꯀꯦꯁ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯃꯔꯣꯝꯗꯁꯨ ꯁꯟꯗꯣꯛꯈꯤ ꯏꯟꯗꯤꯌꯥꯗꯁꯨ ꯀꯨꯝꯖꯥ 2020ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ COVID-19ꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯇꯞꯅ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯀꯦꯁ ꯃꯁꯤꯡ ꯑꯗꯨꯃꯛ ꯃꯇꯤꯛ ꯍꯟꯊꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯨꯝꯖꯥ 2020ꯒꯤ ꯃꯥꯔꯆꯇ COVID-19ꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯊꯦꯡꯅꯈꯤ ꯑꯅꯥ ꯂꯥꯌꯦꯡꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯥ ꯍꯦꯟꯅ ꯂꯩꯇ꯭ꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯗꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯥꯛꯁꯤꯟꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯄꯥꯟꯗꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯅꯝꯕꯔ 1 ꯑꯃꯁꯨꯡ 2 ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯒꯤ ꯑꯣꯏꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯜꯂꯛꯄꯅꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 6ꯇꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯇꯃꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯤꯔꯣꯋꯤꯟ ꯎꯅ ꯇꯦꯡꯅꯧꯄꯜꯒꯤ DCꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯔꯛꯇꯨꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯅꯝꯕꯔ 1 ꯑꯃꯁꯨꯡ 2 ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 19ꯗ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯊꯝꯈꯤꯒꯅꯤ ꯑꯊꯤꯡꯕ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯝꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯈꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯑꯁꯤ ꯊꯤꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯣꯔꯦ ꯐꯥꯎꯗꯨꯅ ꯄꯨꯔꯛꯂꯒ ꯂꯂꯣꯟ ꯏꯇꯤꯛ ꯊꯕꯛ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯊꯤꯡꯕ ꯑꯁꯤ ꯂꯩꯈꯤꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄ ꯀꯌꯥ ꯌꯥꯎꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯑꯃ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯂꯝꯗꯝꯁꯤꯒꯤ ꯂꯂꯣꯟ ꯏꯇꯤꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯐꯪꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝꯒꯤ ꯋꯥꯐꯝ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ Tangluk kayagi itinfamni Kinabalay traba Hatsangi thawaini Diamond FM
91.2 Diamond Radio Channel. Nung tumhale Ishwar gi mangtak amadagi nung 27 mm gi mathakta leiba phawbada sangayumpham nung phau pakha bemda leiba sanahalgi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising komda leiba nung sing tumhanduna mai pak na laying bangamle nung leiba singna amuktang sangyeng tawthokpiu Akopa marol gi dama call tobiro 93667521